Sir, SI Pakpuni sir. Ngasay aikoigi timna ani lawkhatlubado amadi wahang pahung tawbada kitang henjekre sir. Hoi sir. Anam yang kangrene sir. Hoi sir. Job to naman tawsage. Ani sir. Hey, come on, wait. Don't leave. Not come on, get him. Don't leave. Hey, tell me. What about the company? Make him the garden. Tell me. Ay police thado. Ay asing mo dahige. Ay police thado. Sakrido he thauba hingzabana khuling balamdamni asolana amata leba ngamoi huran bana thalaba lamdamni asumbadi kuine hingba ngamrai lebak sida Jan, Kay hagi na ma. nang imagi cha amta piru lao. Thaktra sa tuksa ni day na ma. Adumay hay di Jan. Masak to yung sirak Ay nalon bane hayardi thau yaroi. Nang nalon bane hayraga amta piru lao. Iruzadana chakum changira haradi. Luzare hek haijallo. Hoida, kay dawige. Lao ko. Ay papungi cha piramge. Hoy na ma. Aikoy mana suk thina torziba. Aikoy na maza sung sao hek sao de. Mau hai just mai tau tore. Ai suy na nong tau ge.
ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤ ꯂꯤꯗꯔꯅꯤꯀꯣ ꯅꯨꯄꯤꯅ ꯐꯔꯣꯏ ꯐꯠꯇ꯭ꯔꯗꯤ ꯊꯦꯡꯅ ꯐꯠꯇꯕ ꯖꯥꯠꯅꯤ ꯅꯨꯄꯤꯃꯨꯛ ꯀꯤꯕ ꯂꯥꯏ ꯂꯩꯇꯦꯕꯣ ꯃꯁꯤꯅ ꯑꯣꯏꯔꯝꯗꯥꯏ ꯅꯦꯄꯣꯂꯤꯌꯥꯟꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯄꯤꯌꯨ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤꯁꯦ ꯅꯦꯄꯣꯂꯤꯌꯥꯟꯒꯤ ꯃꯃꯥꯗꯣ ꯁꯅꯥꯍꯟꯒꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤꯌꯦ ꯐꯠꯇꯕ ꯃꯃꯥꯅꯤꯅ ꯍꯥꯠꯂꯨꯔꯁꯨ ꯌꯥꯄꯣꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯎ ꯃꯣꯔꯣꯛꯇꯣ ꯐꯖꯅ ꯃꯦꯠꯂꯒꯅꯦ ꯀꯩꯅꯣꯝꯇ ꯆꯠ ꯍꯩ ꯀꯅꯥꯅꯣ ꯀꯗꯣꯝꯗ ꯂꯤꯁꯜꯂꯛꯏꯅꯣ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯁꯅꯥꯍꯟꯒꯤ ꯃꯕꯥꯏꯗꯨ ꯅꯠꯇ꯭ꯔꯅꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯅꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯁꯅꯥꯍꯟꯒ ꯇꯣꯟꯗꯣꯝꯕꯤꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯁꯣꯅꯕꯨꯡ ꯃꯌꯥꯏꯗꯨꯗ ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯨꯗ ꯁꯦꯟ ꯕꯅꯟ ꯕꯅꯟ ꯆꯈꯥꯏꯔꯝꯕꯗꯣ ꯑꯣ ꯑꯗꯨ ꯀꯥꯎꯔꯕꯣ ꯑꯩꯒꯤ ꯃꯤꯡ ꯈꯪꯕꯤꯗ꯭ꯔꯅꯦ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯦꯔꯥ ꯑꯍꯟꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡ ꯀꯞꯄ ꯊꯦꯝꯕꯗ ꯐꯥꯎ ꯑꯩꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯒꯤ ꯃꯤꯡ ꯕꯤꯗꯦꯞ ꯇꯣꯝꯕ ꯑꯣ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯃꯤ ꯐꯨꯃꯟꯕꯗꯒꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯌꯨꯝꯁꯤꯗ ꯍꯥꯎꯁ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯅꯤ ꯆꯪꯕꯤꯌꯣ ꯅꯅꯤꯡ ꯇꯧꯕꯤꯌꯣ ꯏꯃꯥꯁꯤ ꯃꯣꯕꯥꯏꯜ ꯂꯥꯛꯏꯌꯦ ꯑꯩ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ ꯆꯪꯉꯣ ꯆꯪꯉꯣ ꯑꯣꯀꯦ ꯑꯩꯁꯦ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤ ꯃꯀ꯭ꯂꯥ ꯃꯆꯥꯒꯁꯦ ꯒꯗ ꯒꯗ ꯅꯤ ꯏꯅꯦ ꯑꯣ ꯏꯅꯦ ꯇꯣꯟꯗꯣꯝꯕꯤ ꯏꯅꯦ ꯁꯨꯝꯃꯣ 이몽ꯒꯤ 미싱제 ꯂꯣꯏ ꯁꯨꯝꯃꯣ ꯁꯨꯝꯃꯖꯥꯏ ꯄꯨꯕꯤ 미숨 ꯍꯩꯕꯤ 이베ꯃꯅꯤ나 이짜 누파 파우가 마마 아이나 하이바 따비드레다나 까 이주비 이주 따더비 낭기 학덕더니네 아이기 터모이 라이만 오이그리제 아이기 터모이 이봉어 까나 까이 하이게 이네 ꯑꯩ ꯇꯣꯟꯗꯣꯝꯕꯤꯒꯤ ꯃꯕꯨꯡꯅꯤ ꯍꯌꯦꯡꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯒꯗꯕ ꯑꯗ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯎꯅꯖꯅꯤꯡꯗꯅ ꯁꯨꯝ ꯆꯪꯖꯔꯛꯏꯅꯤ ꯑꯣ ꯑꯥ ꯈꯨꯡꯒꯪꯗꯩ ꯑꯣꯏꯔꯦ 이봉어 ꯑꯩꯈꯣꯏꯗꯤ ꯏꯊꯧ ꯂꯣꯏꯅ ꯆꯤꯟꯖꯩ ꯏꯆꯥꯁꯨ ꯃꯄꯥꯁꯨ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯑꯃꯃꯝ ꯂꯣꯏ ꯇꯧꯖꯩ ꯉꯥꯏꯍꯥꯛ ꯐꯝꯗꯅ ꯋꯥꯔꯦꯝ ꯉꯥꯡꯅꯕꯒꯤ ꯃꯇꯝꯁꯨ ꯂꯩꯖꯗꯦꯗꯣ ꯅꯆꯟꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯃꯉꯥꯏꯔ ꯁꯪꯉꯤꯕ ꯑꯩꯕꯨ ꯄꯨꯕꯤꯈ꯭ꯔꯁꯨ ꯌꯥꯔꯦꯗ 이네 ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤ ꯋꯥꯗꯨꯕꯣ 다쳐 ꯆꯪꯉꯛꯑꯣ 이몽ꯗ ꯐꯝꯃꯨꯖꯦ ꯌꯥꯔꯦ ꯑꯩ ꯆꯪꯉꯔꯣꯏ 이젠ꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯗꯅ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯒꯤ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ ꯇꯥꯔꯦ ꯅꯕꯨꯡ ꯆꯠꯂꯨꯈꯤꯒꯦ 이네 이찬ꯁꯦ ꯃꯔꯥꯏꯕꯛ ꯊꯤꯅ ꯍꯧꯔꯛꯏ ꯄꯤꯗꯠ ꯄꯥꯗꯠꯄꯤꯅꯤ ꯏꯃꯥ ꯏꯄꯥꯅ ꯅꯧꯂꯨꯛꯅ ꯀꯣꯟꯕꯤꯔꯛꯇꯦ ꯏꯅꯦ ꯍꯣꯏꯅ ꯉꯥꯡꯁꯛꯇꯨꯅ ꯐꯨꯕꯤ ꯆꯩꯕꯤꯗꯨꯅ ꯅꯀꯨꯠ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥꯗꯤ ꯊꯣꯡꯒꯠꯀꯦ ꯈꯟꯕꯤꯅꯨꯀꯣ ꯏꯅꯦ ꯑꯦ ꯌꯥꯝ ꯂꯤꯡꯉꯤꯅ ꯁꯤꯗꯤ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯊꯥꯔꯤꯕ ꯈꯣꯟꯗꯥꯗꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯀꯔꯤ ꯑꯣꯏꯅ ꯎꯔꯨꯔꯒꯦꯅꯦꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯖꯩ ꯑꯗꯨꯕꯨ ꯋꯥ ꯑꯃꯈꯛꯇꯗꯤ ꯍꯥꯏꯖꯔꯝꯒꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯥꯏꯔꯕꯤ ꯀꯩꯁꯨꯕꯤ ꯏꯆꯜꯁꯦ ꯑꯩꯅ ꯁꯥꯟꯅꯕ ꯂꯣꯏꯗꯨꯅ ꯃꯤꯔꯝꯗꯒꯤ ꯍꯜꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯩ ꯌꯧꯖꯔꯒꯦ 다쳐 시야 코믹 구당 마짜 마구만하죠 해 마치 부는 막채 낭나 돈부 같다네
ꯃꯤꯅ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯅꯦ ꯅꯕꯨꯡ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯃꯇꯨꯡ ꯏꯟꯒꯦꯒ ꯏꯜꯍꯧꯔ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯇꯥꯆꯧꯕ ꯃꯐꯝꯁꯤꯗ ꯂꯥꯛꯇꯅꯕ ꯍꯥꯏꯖꯈꯤꯒꯦ ꯏꯃꯥ ꯈꯣꯏꯗꯧꯁꯦ ꯏꯊꯣꯛꯅ ꯁꯥꯎꯔꯛꯀꯗꯧꯔꯤꯗ ꯑꯩ ꯃꯁꯤꯕꯨ ꯀꯔꯝꯕ ꯃꯣꯗꯦꯜꯒꯤ ꯃꯃꯥꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯥꯔꯛꯄ ꯀꯝꯄꯦꯅꯤꯗꯣ ꯖꯨꯒꯣꯠ ꯀꯌꯥ ꯆꯥꯔꯝꯃꯣ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦꯗꯗꯤꯅꯦ ꯊꯦꯡꯅꯕꯤꯗꯕ ꯃꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯂꯧꯔꯒꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯀꯥꯏ ꯀꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯒ ꯁꯨꯄꯥꯟ ꯄꯥꯟꯖꯔꯔꯣꯏ ꯅꯪ ꯋꯥꯔꯧꯅꯨꯀꯣ ꯇꯥꯏꯕꯪ ꯃꯄꯨ 이슈 망아나 한다기 사나버시에 썰럼다이시다. 마마도 탱나저가 썰럼어디. 이슈도 와칸 카라디 눅아이란다우니. 누밋 쭈빠마 와나 티저라가. 우나바 팡다나. 이슈도 눅아이따나 짝히바니. 마두다 얌 헤나 칸진비로노다. 할라가 팡나바 티라기니 마마부 라yen기니 하이라미두디. 미원데 란다바 까이데베 이아니 다이병 마푸나수 소이데나 덕잔비마 ngambi lao sango lao ngan비제 모이베다 온톡나 랭그레 ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯥꯎꯔꯛꯏꯅꯦ ꯍꯜ se si phamuse ꯍꯣꯏ ꯕꯣꯕꯣ phamo nang hek lakbaga wakan nungai tabaga loine hek manghe ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ ꯏꯕꯣ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯦ ꯑꯩꯁꯨ ꯕꯣꯕꯣꯛꯀꯤ ꯅꯥꯛꯇ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯀꯅꯤꯌꯦ hoi 아디디 ngan비야 낭샤 로로로다나 ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤꯗꯩꯅꯦ ꯍꯜ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯩꯔꯗꯤ ꯁꯥꯔꯛꯑꯣ ꯉꯁꯥꯏꯗꯣ ꯑꯌꯤꯡꯕꯤꯗꯣ ꯐꯣꯟ ꯇꯧꯔꯛꯏ isu ayingbina kari hairiba ꯕꯣꯕꯣꯛꯇꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥꯅ ꯍꯪꯉꯛꯏꯕ nungsibanida isu ayingbido ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯉꯥꯜꯒꯤ ꯁꯥꯟꯅꯕꯗꯣ ꯇꯤꯚꯤꯗ ꯌꯦꯡꯍꯜꯂꯣ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯌꯦꯡꯉꯨꯁꯤꯀꯣ ꯕꯣꯕꯣ mai ai ngamjaro yengbaga adui sarupudine radio da pa oina tajarage ꯑꯍꯤꯡꯕꯤꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣ ꯇꯣꯟꯇꯣꯟꯕꯤꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯦ ꯕꯣꯕꯣꯛꯇ ꯄꯥꯎ ꯄꯤꯕꯤꯌꯣꯅ ꯑꯗꯣ ꯕꯣꯕꯣ 이니 ꯍꯜ ꯑꯩ ꯆꯥ ꯂꯣꯜꯂꯨꯔꯒꯦ ho lolo 파붕 자 하이 싸글라리 타모 시타모 사나anga 나선이 비거도 어떻게 꺾도록 ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯥꯕꯨꯡ 이헤 꼭도 꺾도록네 ꯍꯣꯏ ꯄꯥꯕꯨꯡ 디시플린 강바 혼나바 간바 하이비시디 렘나 망바 혼나데 클럽 오르나이션 매하면서 타근다리 이네 신이드나 미에모 있는 뽁뽁이 마이야 몇 분치 하이비도 빠봉 하이 라우니 노이바 ngashigi paper sidi nabai mangal gi paw ngak ngai ri ne se yong world boxing championship te gold medal lawri edna india da natana manipur gi nichet por gi prime minister na pala ya khi pirani na law thui du yong adagi manipur gi shem na su la kuntra amaga su pirani na law thokhare sida na te
ꯁꯅꯥꯅ ꯅꯪ ꯄꯥꯔꯝꯗ꯭ꯔꯣ ꯃꯈꯥꯗꯤ ꯅꯪ ꯍꯥꯏꯗꯔꯣꯗꯅ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯗꯦꯁꯄꯤꯒꯤ ꯐꯝꯁꯨ ꯄꯤꯔꯅꯤ ꯁꯤ ꯌꯧꯔꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯔꯦ ꯄꯥꯕꯨꯡ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯅ ꯅꯥꯏꯇꯣꯝ ꯇꯥꯔꯤꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯎꯔꯒ ꯁꯥꯎꯅꯤꯡꯉꯤꯕ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯨꯝ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯂꯥꯜꯂ ꯃꯥꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯏꯌꯣꯟꯅꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗ ꯑꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ 이놈아, ngasi디 sareng thong chasikো. ꯍꯣꯏ ꯁꯔꯦꯡꯗꯨ ꯅꯠꯇꯦꯅꯦ ꯉꯁꯤꯗꯤ ꯃꯊꯦꯜ ꯆꯥꯊꯔꯗꯧꯅꯤ ꯏꯄꯥ ꯃꯆꯥ ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯍꯩ ꯅꯪꯁꯨ ꯂꯥꯎꯅꯦ ꯁꯤ ꯄꯥꯎ ꯂꯥꯎꯅꯦ ꯀꯨꯝꯊꯔꯣꯍꯦꯀꯣ 다죠? 이놈아, happy happy happy. 다tom바, 난 너희도 가이기도. ꯈꯪꯗꯦ ꯅꯣꯏꯅ ꯅꯣꯛꯄꯕꯨꯗꯨꯗ ꯁꯨꯝ ꯅꯣꯛꯄ ꯋꯥꯅꯤ ꯇꯥ ꯇꯣꯝꯕꯩ ꯆꯥ ꯂꯧꯔꯨꯒꯦ ꯆꯥꯒ ꯂꯥꯏꯔꯦ ꯅꯣꯏ ꯃꯌꯥꯝ ꯅꯣꯛꯑꯝꯃꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯩꯈꯣꯏ ꯇꯣꯟꯗꯣꯟꯕꯤꯒꯤ ꯃꯕꯨꯡ ꯏꯕꯥꯏꯕꯉꯥꯟꯗꯣ ꯍꯟꯗꯛ ꯃꯄꯥꯟ ꯂꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯗꯅ ꯑꯣ ꯅꯍꯥꯟ ꯅꯣꯡꯃ ꯂꯥꯛꯑꯝꯕꯗꯣ ꯑꯗꯣ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯤ ꯒꯣꯔꯃꯦꯟꯅꯅꯦ ꯁꯤꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯗ ꯅꯠꯇꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯒꯗꯧꯔꯦ ꯍꯣꯏꯅꯦꯍꯦ ꯐꯩꯅꯦ ꯑꯗꯨꯗꯤ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯑꯩꯉꯣꯟꯗ ꯁꯥ ꯀꯧꯍꯟ ꯌꯥꯔꯅꯤ 이놈아, 머리빵 샘버스라. 저 세미나로 ꯆꯠꯂꯣ ꯉꯥꯏꯈꯣ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯍꯧꯒꯦ ꯁꯣꯟꯗ ꯂꯩꯔꯦꯅꯦ ꯄꯥꯕꯕꯨ ꯊꯣꯛꯄ꯭ꯔꯣ ꯅꯪꯕꯨ ꯑꯦ ꯑꯗꯨꯗꯤ ꯗꯃꯥꯗꯝꯅꯤꯕꯣ ꯏꯕꯦꯝꯃ ꯂꯥꯎ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯂꯥꯛꯑꯣ ꯏꯃꯥ 이마, 학장 ꯉꯝꯗꯕ꯭ꯔꯣ? ꯏꯕꯦꯝꯃ 이마 ꯀꯩꯁꯨ ꯇꯧꯗꯦ 이마, ꯈꯣꯏꯗꯥꯆꯧꯅ ꯏꯟꯗꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯤꯔꯝꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕꯗꯣ ꯒꯣꯜ ꯃꯦꯗꯜ ꯐꯪꯉꯦ 이마 ꯏꯕꯦꯝꯃ ꯅꯕꯨꯡꯗꯨꯅ ꯆꯠꯂꯝꯗꯥꯏꯗꯨꯗ ꯌꯥꯏꯐ ꯄꯤꯕꯒꯤ ꯃꯍꯨꯠꯇ 이마ꯅ ꯎꯠꯄꯤꯈꯤꯕ ꯏꯌꯣꯡ ꯏꯇꯧꯗꯣ ꯅꯕꯨꯡꯗꯣ ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯂꯝꯒꯅꯤ ꯉꯁꯤꯗꯤ 이마 ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ 마렘시대 레이리바 마우 쿠딩막나 이모기 마토부 땀자바 오이라스노 사나 루파 아랑아락 까야나 마우 아마기 마군 부친바 야데 하이바세 이마 ngasi디 칸게 이베마 이마 낭원데 얌 란크레 하야이디 이마 ꯅꯃꯧꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯣ ꯚꯛꯇꯤꯒꯤ ꯃꯃꯥꯡꯗ ꯃꯨꯛꯇꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯁꯤꯅꯤꯅꯦ ꯋꯥꯈꯜꯁꯤꯅ ꯆꯨꯝꯅ ꯐꯖꯅ ꯈꯟꯊꯅꯔꯕꯗ ꯀꯅꯥꯅ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯌꯦꯡꯊꯤꯅꯕ ꯂꯩꯔꯣꯏ ꯏꯪ ꯇꯞꯄ ꯂꯩꯇ꯭ꯔꯕ ꯏꯃꯨꯡꯅ ꯆꯥꯎꯈꯠꯄ ꯍꯧꯅꯗꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯪꯅ ꯇꯞꯅ ꯍꯤꯡꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯁꯤꯀꯣ ꯃꯣꯏ ꯄꯥꯕꯨ ꯑꯩ ꯉꯥꯏꯈꯣꯛꯇ ꯇꯥꯏꯞꯆ ꯍꯨꯂꯦꯡ ꯌꯥꯝꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯕꯨꯡꯉꯣ ꯃꯉꯥꯟ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎꯏ ꯆꯥꯗꯤ ꯃꯥꯏ ꯑꯗꯨꯝ ꯄꯥꯎꯀꯣ
ꯆꯠꯁꯤꯜꯂꯣ ꯆꯠꯁꯤꯜꯂꯣ ꯉꯥꯏꯈꯣ ꯀꯥꯏꯗ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯁꯨ ꯌꯥꯎꯒꯦꯕ ꯍꯟꯗꯣꯛꯎꯅꯦ ꯑꯉꯥꯎꯕꯤꯗꯣ 인비ꯅꯨ ꯑꯉꯥꯎ비ꯗꯣ ꯐꯨꯕꯤꯅꯨꯅꯦ ꯕꯦꯝꯃ ꯅꯪꯕꯨ ꯂꯩꯍꯧꯅꯤꯡꯕ꯭ꯔꯥꯅꯦ ꯉꯥꯏꯈꯣ ꯁꯦ ꯐꯨꯁꯦ ꯅꯣꯏꯒꯤ ꯂꯩꯃꯟꯗꯨꯅ ꯐꯨꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯍꯟꯕꯅ ꯍꯨꯛꯀꯅꯤ ꯁꯤꯅ ꯍꯨꯛꯀꯦ ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯅ ꯁꯤꯔꯝꯕꯅꯤ ꯉꯁꯤꯗꯤꯅꯦ ꯏꯁꯨꯗ ꯁꯤꯕꯤꯔꯒꯦ ꯃꯁꯦ ꯅꯪꯒꯤ ꯄꯥꯕꯃꯛꯅꯤ ꯈꯜꯂꯨꯀꯣ ꯂꯧꯊꯣꯛꯀꯅꯨꯀꯣ ꯏꯁꯨ ꯅꯥꯎꯕ ꯍꯣꯏ ꯕꯨꯕꯣꯛ ꯕꯨꯡꯉꯣ ꯁꯦ ꯍꯣꯜꯂꯨ ꯑꯝꯇ ꯍꯣꯜꯂꯨ ꯏꯕꯨꯡꯉꯣ ꯑꯉꯥꯎꯕꯤꯁꯦ ꯑꯝꯇ ꯈꯨꯔꯝꯃꯨ ꯇꯣꯟꯗꯣꯝꯕꯤ ꯂꯥꯎ ꯁꯦ ꯑꯝꯇ ꯈꯨꯔꯝꯃꯨ ꯂꯥꯎ ꯕꯨꯕꯣꯛ ꯑꯉꯥꯎꯕꯤꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯕꯨꯕꯣꯛ ꯇꯣꯟꯗꯣꯝꯕꯤ ꯏꯁꯨ ꯃꯉꯥꯜꯅ ꯉꯁꯤ ꯐꯪꯉꯛꯏꯕ ꯃꯦꯗꯟꯁꯦ ꯂꯧꯅꯅꯕ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯃꯨꯛꯇꯗꯤ ꯈꯨꯔꯨꯝꯖꯒꯦꯗꯅ ꯊꯤꯔꯨꯕꯗ ꯐꯪꯈꯤꯗꯕꯗꯣ ngasi namang dilip di ba ngaubi sini ni susah. Ima. 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 Kau ini tulis mo. Hai. Kusuma. Ima. 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 Ini. Ima. Ima. Kau itu lagi. Ini Ima. Kusum. Ima. 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 Siapa Kusum. Ipamu Ima. Kusum. Ipamu Ima. Yuk saja si Ima. Ipamu Ima. Macam Ima. Kusum. Macam aku bertaruh tidak jalan Ima. Ini Ima. Dan nungai memasangkan kena. Ima. Jangan mana ini Ima. Ha 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 ha.